English ngani kunhumdoi gi me ahumdagi thokliba asiga mari leinabani haina maral siraduna social media da sandorakhiba hanagi chief minister and Biren gi audio tape ka mari leinaba case ki hearing makha tana Hayeng Supreme Court ta Chatharagani Kuki Organization for Human Rights Trust na thangalakhiba writ petition civil number 702 of 2024 ga mari leinana Supreme Court na tangkak kayada hearing chatharakibagi makha tabo ina Hayeng Court asina hearing chathanaba item number 31 oina court number 13 da list tawkhre lik koirakhiba audio tape asigi matangda Supreme Court na lokhalakpa khongthangi manung channa en Biren gi khonjel gi sample ga audio tape aduda yauriba khonjel ga manabra haina khangdoknaba Central Forensic Science Laboratory CFSL da khanghan khrabasu tha kaya changna hotnarabasu asengba puthokpa ngamdana lekhibini madugi matung Gandhinagar da leiba National Forensic Science Laboratory NFSL da amuk khanna thizinaba court asina chahi sigi August 13 ta direction pikhi direction aduda case asiga mari leinana makha tana procedural lapses leitanaba audio clip adu edit tawbra semdok khrabra natraga manghan takhan khibagi thabak chathabra haiba yauna chayet nariba audio clip ta yauriba khonjel ga sample voice ka manabra haiba laptop nabasu khanghan khi justices Arvind Kumar amasung PV Sanjay Kumar na saba bands na recording sync pikhatlakiba voice sample amasung questionnaire sync chayola magim hanungda forward taubaga loinana National Forensic Science Laboratory NFSL na makhoigi report adu seal cover da haplaga chayol taruk ki manungda submit tawrkadabani haina su direction pikhi